Hang Imphal Bengunda mi lising kaya na tholakuna lambi soroka sida khola ulauriba protest tauriba ase hoje Hindustan lenga ka sida BJP hukumat ki maikai dagi BJP lenga shasan ki maikai dagi musalman singbo muthan naba musalman singbo minai onthok naba musalman singbo lekha tahanabagi damakta chatharakliba thawang wakfu amendment ek asigi mayoktani aikhoi pomnamakki kholauni Hindustan wasi thamoi panba thamoi sengba achumba pamba mijoi khuding makki masi pomnamakki kholauni hairiba ek asi kaidonung da chanaba yaroi garigumba hairiba ek asi chanrabadi Hindustan ase mai jau maki mai kaida onsin ba changsin ba tak tumbana tan kari mata oiro hebase aikhoi lengak sasonda haijaningi aduna aikhoi lengak sasona sina karigumba leimang si leibak se chaukhotpa amadi shanti ki maikai da pusaning bataragadi ai bawak musalman sing ki mayokta musalman sing ki madaris musalman sing ki institute musalman sing ki ibadat tawam masjid sing amadi madrasa sing masibu muthan naba tak tu manaba asuk yang khaba ekar lakh kaya bu mokhaina munsinaba ki damakta hon narliba 1993 da adugul ba wak phaki damakta ek ama sarga pass tawraga lei khaba hairiba ek atubu asi 2014 dagi ek ni phuga ma thoi hapsil laga amukna handak ama 2025 da anoba ek kaya ama islami shariat islamic law ga bilkul mayok ta leinaba magi against ta leiba karigumba hairiba against ta makoina bill pass tawraga singa se makoina zamin leimai ase karigumba lauki bataraga so property singa se lauki bataraga so aikoi musalman sing dadi aikoi da farzama aikoi da yam tangai phadaba ma leiri madudi karinoi matamda makoina onthorkiba एक सिंह से कोई की रूल सिंह से मसीह से कोई की इस्लामी शरिया लोग बिल्कुल मायोग नहीं बनेगा अदुना मुसलमान सिंह ना हाइबल शरीयत के मायोग ता लाख पासी के नमकता कई दोनों ता खांगजिन बंगा मोय मसी के नमकता थवाई छा खिबा याय कोई कुंताक तुम खिबा याय अदुबु कई दोनों ता मुसलमान सिंह ना मकोई के माइकै दे वक पासे सिन्नबा अमदि मकोई न अन्थोरक के एक सिंह से चन्नबा के आया पीरो याय से उम्मत की माइकै दे थमजनी